Ahan Badamaru Bapau, Umoroki Horak Family Hariba, Chatriki, Umoroki Kumhai, State Ki Festival Uhinba, Lamdamadugi Kunja Singna Family. Amadi, Security Force na Ekar Humputareta Taramba, Popi, Yantad Kre, Yam Labakutlai, Amadi, Lalho Bani Haiba, Mioy Ahum Fare. Krumzari, Am-Istv Manipuri Pau Mityang Tabri Basingbu Taram Nukjari, Pau Sandong na Pizari. Umoroki Horak Family Hariba, Chatriki, Umoroki Kumhai, State Ki Festival Uhinba, Lamdamadugi Kunja Singna Family. Umorogasi Poglakibagi Ariba, Chinbungwari, Chatriki Kunja Singna, Ngasi Fauba, Linari. Chatriktagi Rapu Kauba, Nupa Ama, Angoching, Puba, Laika, Dinarame, Rapuna Lai Adugi Manakta Chatpada Umorok Pambi Ama Puklaga, Puraklaga Chatrikta Thakibani, Chatrik Singna Jahi Kudingi, Laigi Thoram Ama Pangtok Tuna Lakpadagi, Eastern Border Areas Development Authority Manipurgi, Mityang Makada, Kokpai Horticulture Cooperative Society Limited, Chatrik Biles na Sinduna, Festival Wina Pangtok Pahuraki. Lakliba December Tarama di Taramatoida Am-Istv Makada Mangarak Suba Festival ase District Level da Pangtok Lagani. Festival ase State ki thagta Pangtok Tuna, Lamdamasi dagi Haukibani Haiba Malem Sina Kanganba Changi Haide. Hiramasigi matangda Fungyar Kendragi MLA Laisyo Kaisingna Nagaland GI Tech Logzakrabasu Umoro Kamjong District Chatrik Khulenda Pokhibagi Chinbungwari Lai Haina Fongdorakle. Lamphelda Laiba Mahaki Official Residence Quarter the Paumi Singa Unabada Laisyo Kaisingna Makatana Umoro Kasi Chatrik Khulenda Sivathai Haina Kangnei Satrik Singna Umorok Oina Launa Ramde Hai Oina Launa Rami Ningthau Kulachandrana Chatrik ta Chatpada Ihan Hana Thingnabada Yamna Chauba Morok Makhalni Haiduna Umorok Haina Mingthon Kibani Morogasi British na King Chili Haina Mingtholaga Nagaland Yauna Tongan Tongan Bamafamda Thaba Hokibani Festival ase State ki thagta Pukhatuna Hauzik Umorok Thaduna Malemgi Lebakayana Tongan Tongan Bahiramda Seasonariba Asumna Lamdamasidagi Hokiba Pambi Asidagi Hena Kanaba Launaba Lambithiminasi Haike Am-Istv Festival hain Umorok Festival hain tawrapasi chahi amangasu moina festival si tawripsi akoi indigenous oiba marok si taibangda atopada US da Israel da Europe da Australia da atopada Japan da kaliga da moi si marok si extensively thaba hore chabada da yam thoina sina de moi industrial da cosmetic da warfare da or mob control da mayam si sigi umorok si yam sijinare ado hujik si umorok si yamna Mina sida economy da hengat pambai ama oi ado haurak pham originate tawpham Manipur dadi ako umorok si marok met pa sinar aduna yaragadi puriba sarkar nasu adoga public nasu umorok si chab khakta dana sinaba yaba pambai atopada sinar ko sendan londan mayam sida sukana ba phangani habide village level da organize tawramudu hanak district level da organize tawhanba Adi tungda state level da some organized tawsen sigi initiative makada laiba December gi tang tara gi tarama thoi phawa Umorok Festival si organized tawni Chatrik Khulenda Kokpai Horticulture Cooperative Society Limited Chatrik Biles ke convener Ngahan Pam Haureina Chatrik Khulenda Pikna Season Ramba Festival ase Fungyar Kendragi MLA Laisyo Kaisingna Achoba Thodang Lauduna District Level ki thakta pukhalak pasida Manipur Lengak na State ki thakta pukhatpada mateng pangbinaba appeal tawrakhe Akhoi Murok sina akhoi gi khunja singi dabakta hanadigi sina main source of income ano oiri hoji photori stegi mi anang school ka hali khoi means of livelihood si Murok sina ma oi honorable MLA ga DC dialogs singa adoga horti gi department ne ibada ne planning da initiative lobby ga smana to bi se khoi laibak yam da phaba nongai ba haro ba yam phongtong chari on the same day ujing akhoi se seminar amal toki ni hoji ki KVK uhodhi lakraga when training pi ni how to increase the production how to plant training pi rakni through this initiative I hope that the production a way of a technique of planting and growing changes and produce more and that through this akhoi ki area Chatrik area neighboring villages sing se kanaba phangni to avail benefits from the government. I'm saying, see what can Chandrada Tori.
Thasagi tang mga amadi tarukta NCB Security Force amadi Forest Department ke punba kangbuna Kangpokpi District ki Makui Asang Laloi Wakwat Phai Chaljang amadi akoi badalaiba mafam singda ekar humfutareta tharamba popi pambi yantatuna mangan kre police tagi fangma paugi matung ina mafam singa tuda leiramba lautang sang kuntranipal harbek nifumari tumbek kuntaruk napi hidak amadi atai khutsu khulai kya su fagat pangamki hari Manipur Police tagi fangba atopa paugi matung inna Imphal West District ki Patsoi Police Station konba terrorism awang lekai area dagi pistol manga single barrel gun ani hand grenade ahum yauna khutsu khulai kaya faгаtle atopa police team amana ngai khongkhulel dagi pripa ki active cadre ama mayim dagi fare mangon dagi hand grenade ama amadi atai potlam kaya fangle hairi KYKL gi active cadre amasu kharasom awang lekai under lamlai PS Imphal East District Kharasom awang lekai dalaiba mayimdagi faki loinana KCP Nongdren Khomba group ki cadre amasu ningthau khong mathak lekai dagi fare hairi Hojik paugi marak thana tenba break amatang lomina se Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada Ibe makigano Azabetamo Sige yumse next time tina checksin na laksilaga thamgrabani ne Dadarang se juhar habaga amta kidrabo Asumna mayamna machalbu ngapshan dugum masigi yumasibu asoyangan kokadabagi next time tina ngapseli next time ti juhar habati ngakokna na basembani zarmal technology sina bana concrete ka tokna tina ba matamda babamul amuk hena hengaladli #TMT strength is in the quick Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break itungda taram nok chari makhata ba pau pizari Paisa khara piraga social media da pangtha da thagatpa voters singbu pangya da yaba oina uhanba paisa na lairaga vote ka gani khaliba politics wakalol dagi aikhoi jackson se yamna hanthaba thakta politics tawnagum se leiba ke seba tawbada thamoi sengna tawna se leibak nungsiradi machi machal nungsiradi mi hunganu mi chaiganu mi bukarem kathainaganu mamal piraga mi bu mi na sizinabiganu paisa na leiba yaba mi amata prithvi da leite haina kumbiase ge MLA S Prem Sandra Fungdokre wafama singa si wangu terakhong makhalekai ward number 7 gi youth singna sinduna terakhong makhalekai community hall da chaukat thaurangi matangda MLA yauna lamda madugi ima maira paibising laikai gi ahal laman laikai gi naha kayana sarukya duna pangthokiba thauramda wafama se fungdokibane thauramadu da wangu terakhong gram panchayat ki hanagi pradhan potsangbam baleswar su sarukya ki Tauramadu mari lenana MLA na makatana kendra sida miyamgi seba taugani tholakliba sing asina voter singbu paisaga mantik na ba ase yamna laibak thibane miyam khudingmakki ningthungan bangamdrabasu miyamgi apunbagi development ade ngasi fawba leptana hotnari Laikai sigi leiriba thabak thauram khudingmaksu miyamgi apambagi matung ina tawhanningliba sing adu thabak koina pangthoknaba hotnaragani haikhe Pasawah biar ibu warwan ini ibu menunggu botol masih ke pala ibu agak lagi. Adu ki masa masu maming sawo tu mau wajib. Harus ibu saya mau support tahu. Adu kumba masih tu ya makada laga tu kusse. Bayang mana ayi wiro, mana upana di wiro. Ibu belum kenal dengan sosial media udah ni. Kamu isi kalau lemak ni sebab tahu saya. Ayi ni spesies yang ada itu sedih. Lemak usir di, masih pesan usir di. Mi pun keno. Mi sayuno, mi kalian katakan tahu kono, mamal lagi pi mo, mi mesti nak kono. Malam ni, pasal lagi dia, mi betul lagi kita dah. Thakap pergi apa lagi? Kali berapa lagi apa? Ada apa lalu di bagus lali, thakap pergi itu. Warning kita tahu, saya mau deh orang kau ain tahu saya mau warning tahu biro. Aja tak sih. Kita ni lagi tinggi sih. Aku ni awak ni, kenapa tinggi mikap kau deh kau? Jumpa mamang mampu ngatur lagi ni macam. Ada aku ni lagi. Tunggi horok kadova, tunggu thamam kadova isal ni. Parat tamu boleh yang apa? Betul kan kau tahu ramje. Patah bahaya betul kau tahu tu apa nak jadi. Loislak pada maribapaw mukana pisari.
Umorok ki horak famni hairiba Chatri ki Umorok ki kumhai State ki festival oihenba lamdam adugi kunja singna pamle amadi Security Force na ekar humputareta tharamba popi yanthatre yamlaba khulai amadi lalhaubani haiba mi ahum fare Hauzik phauge oina de Am-Istv na sandok chaba Manipuri pau matang asida loshinjare medeng tabli ba pumnamakpo amuka hana khurumjare